ꯑꯩꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯖꯔꯤꯕ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯒꯤ ꯃꯃꯤꯡ ꯊꯅꯥꯎꯖꯝ ꯅꯣꯕꯤꯟ ꯃꯩꯇꯩ ꯑꯣꯖꯥꯁꯤ ꯑꯩꯈꯣꯏꯒꯤ ꯑꯕꯔꯤ ꯈꯥꯟ ꯂꯤꯂꯥꯗ ꯑꯃꯤꯅꯥ ꯁꯥꯈꯤꯕꯅꯤ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯌꯥꯝꯅ ꯀꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯍꯤꯔꯣꯏꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯍꯥꯏꯗꯅ ꯁꯤꯡꯊꯥꯅꯔꯝꯃꯤ ꯑꯕꯔꯤ ꯈꯥꯟ ꯂꯤꯂꯥꯗ ꯑꯃꯤꯅꯥ ꯁꯥꯏ ꯑꯗꯨꯒ ꯃꯩꯖꯥꯎꯒꯤ ꯑꯩꯒꯥꯏꯕꯇꯣꯝꯕꯤ ꯕꯤꯔ ꯁꯤꯡ ꯁꯥꯏ ꯑꯗꯣ ꯕꯤꯔ ꯁꯤꯡ ꯁꯥꯕ ꯑꯩꯈꯣꯏꯒꯤ ꯑꯩꯒꯥꯏꯕꯇꯣꯝꯕꯤꯁꯤꯒ ꯄꯥꯕꯗ ꯌꯥꯝꯅ ꯄꯛꯆꯕ ꯑꯗꯨꯒꯨꯝꯕ ꯑꯣꯖꯥ ꯅꯣꯕꯤꯟꯅꯤ ꯑꯗꯩ ꯑꯩꯒꯥꯏꯕꯇꯣꯝꯕꯤꯅ ꯃꯦꯔꯥꯊꯥꯒꯤ ꯁꯅꯥꯔꯩꯗꯨꯗ ꯃꯦꯔꯥꯊꯥꯒꯤ ꯁꯅꯥꯔꯩꯗ ꯑꯩꯈꯣꯏꯒꯤ ꯍꯤꯔꯣ ꯁꯥꯔꯒ ꯍꯥꯏꯇꯥꯔꯦ ꯃꯌꯥꯏ ꯂꯦꯞꯄꯒ ꯑꯗꯨꯒ ꯑꯣꯖꯥꯁꯤꯅ ꯍꯤꯔꯣꯏꯟ ꯁꯥꯕ ꯃꯗꯨꯒꯤ ꯆꯍꯤꯗꯨꯗ ꯑꯩꯈꯣꯏꯒꯤ ꯕꯦꯁ ꯑꯦꯛꯇ꯭ꯔꯦꯁꯀꯤ ꯃꯅꯥ ꯐꯪꯈꯤꯕ ꯑꯗꯒꯤꯗꯤ ꯃꯦꯔꯥꯊꯥꯒꯤ ꯁꯅꯥꯔꯩꯗ ꯍꯤꯔꯣ ꯁꯥꯔꯤꯕ ꯑꯩꯒꯥꯏꯕꯇꯣꯝꯕꯤꯁꯤꯁꯨ ꯕꯦꯁ ꯑꯦꯛꯇꯔꯒꯤ ꯃꯅꯥ ꯐꯪꯈꯤꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯀꯥꯎꯕ ꯉꯝꯃꯔꯣꯏꯗꯕ ꯍꯥꯏꯗꯤ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯐꯦꯁꯇꯤꯚꯦꯜ ꯀꯣꯝꯄꯤꯇꯤꯁꯟꯁꯦ ꯍꯧꯗꯣꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯄꯥꯏꯑꯣꯅꯔ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯥꯏꯖ ꯂꯧꯈꯤꯕ ꯑꯣꯖꯥꯗꯨꯅꯤ ꯑꯗꯒꯤ ꯆꯍꯤ ꯑꯃꯇꯪ ꯂꯧꯔ ꯇꯣꯛꯄꯗꯨ ꯅꯠꯇꯕ ꯑꯅꯤꯔꯛ ꯊꯪꯅ ꯊꯪꯅꯅ ꯃꯊꯪ ꯃꯊꯪ ꯌꯥꯝꯅ ꯂꯧꯈꯤꯕ ꯑꯣꯖꯥꯅꯤ ꯑꯗꯨꯅ ꯑꯣꯖꯥꯅ ꯁꯥꯟꯅꯈꯤꯕ ꯂꯤꯂꯥꯁꯤꯡꯁꯤꯗꯤ ꯑꯉꯛꯄꯅꯤ ꯑꯕꯤꯔ ꯈꯥꯟ ꯂꯤꯂꯥ ꯁꯥꯟꯅꯈ꯭ꯔꯦ ꯃꯦꯔꯥꯊꯥꯒꯤ ꯁꯅꯥꯔꯩ ꯁꯥꯟꯅꯈ꯭ꯔꯦ ꯑꯗꯒꯤ ꯈꯣꯟꯖꯦꯜ ꯑꯍꯨꯝ ꯍꯥꯏꯗꯅ ꯑꯕꯤꯔ ꯈꯥꯟ ꯂꯤꯂꯥꯁꯤꯒ ꯃꯥꯟꯅꯕ ꯑꯃꯃꯨꯛ ꯁꯥꯟꯅꯈ꯭ꯔꯦ ꯃꯗꯨꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏ ꯂꯦꯞꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯀꯨꯝꯃꯤ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯍꯥꯏꯗꯅ ꯂꯤꯂꯥ ꯑꯃ ꯑꯃꯨꯛ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗꯁꯨ ꯏꯖꯠꯁꯤꯅ ꯁꯥꯎꯗꯔꯟ ꯖꯇ꯭ꯔꯥ ꯀꯝ ꯗ꯭ꯔꯥꯃꯥ ꯑꯦꯁꯣꯁꯤꯌꯦꯁꯟ ꯍꯥꯏꯕꯗꯤ ꯑꯣꯖꯥ ꯕꯥꯕꯨꯒꯤ ꯃꯈꯥꯗ ꯁꯥꯟꯅꯕꯅꯤ ꯑꯣꯏꯅꯥꯝ ꯕꯥꯕꯨ ꯑꯣꯖꯥ ꯕꯥꯕꯨ ꯏꯝꯐꯥꯜꯗ ꯁꯥꯟꯅꯕ ꯑꯗꯨꯒꯤ ꯂꯤꯂꯥꯗꯨꯁꯨ ꯀꯩꯅꯣꯁꯦ ꯑꯣꯖꯥꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯕꯦꯁ ꯑꯦꯛꯇ꯭ꯔꯦꯁꯀꯤ ꯃꯅꯥ ꯑꯗꯨꯝ ꯐꯪꯉꯤ ꯑꯗ ꯕꯦꯁ ꯑꯦꯛꯇ꯭ꯔꯦꯁꯁꯤ ꯆꯍꯤ 4-5 ꯑꯃꯗꯨꯗꯤ ꯑꯣꯖꯥꯒꯤꯗꯃꯛꯇ ꯐꯦꯁꯇꯤꯚꯦꯜ ꯁꯦꯝꯕꯤꯕꯗꯧꯅ ꯇꯧꯔꯝꯕ ꯑꯣꯖꯥꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯂꯥꯏꯕꯛ ꯊꯤꯕꯅ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥꯁꯤꯒ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒ ꯌꯥꯝꯅ ꯂꯥꯞꯅꯔꯝꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣꯅꯆꯤꯡꯕ ꯑꯗꯒꯤꯗꯤ ꯀꯩꯅꯆꯤꯡꯕ ꯃꯇꯝꯗꯨꯒ ꯀꯌꯥꯒ ꯂꯩꯖꯗꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯆꯞ ꯆꯥꯕ ꯐꯣꯇꯣ ꯅꯨꯡꯗꯣ ꯂꯧꯍꯧꯗꯕ ꯚꯤꯗꯤꯑꯣ ꯅꯨꯡꯗꯣ ꯀꯥꯞꯍꯧꯗꯕ ꯀꯦꯃꯦꯔꯥꯁꯤ ꯂꯩꯇꯕꯅꯤꯅꯀꯣ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯩꯅꯣꯕꯨꯗꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯦꯂꯨꯂꯣꯏꯗ ꯀꯦꯃꯦꯔꯥ ꯑꯆꯧꯕꯗꯤ ꯂꯩꯔꯦ ꯑꯗꯨꯕꯨ ꯃꯗꯩꯗ ꯃꯃꯤ ꯇꯥꯕ ꯐꯪꯍꯧꯗꯕꯒꯤ ꯑꯋꯥꯕꯗꯨ ꯌꯥꯝ ꯂꯩ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯑꯣꯖꯥꯒꯤ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣ ꯃꯌꯥꯝ ꯃꯇꯝꯗꯨꯒꯤ ꯎꯍꯧꯗ꯭ꯔꯦꯅ ꯈꯜꯂꯁꯨꯀꯣ ꯂꯝꯖꯥ ꯄꯔꯁꯨꯔꯥꯝ ꯍꯥꯏꯕ ꯐꯤꯂꯝꯗꯣ ꯂꯝꯖꯥ ꯄꯔꯁꯨꯔꯥꯝ ꯍꯥꯏꯕ ꯐꯤꯂꯝꯗꯨꯗꯩꯗ ꯑꯣꯖꯥꯁꯤꯅ ꯅꯨꯄꯤ ꯁꯥꯔꯀꯥꯟꯗ ꯅꯨꯄꯤꯒꯤ ꯑꯦꯛꯇꯤꯡ ꯇꯧꯕ ꯂꯤꯂꯥꯗꯨꯗ ꯌꯥꯎꯕꯗꯣ ꯃꯤꯅ ꯅꯨꯄꯤꯅꯦꯅ ꯈꯟꯗꯣꯛꯄ ꯉꯝꯈꯤꯗꯦ ꯃꯁꯤ ꯅꯨꯄꯥꯅꯦꯅ ꯈꯟꯗꯣꯛꯄ ꯉꯝꯈꯤꯗꯦ ꯅꯨꯄꯤꯗ ꯅꯨꯄꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯈꯤ ꯍꯥꯏꯗꯅ ꯑꯗꯨꯝꯕꯒꯤ ꯀꯩꯅꯣꯝꯁꯨ ꯂꯩ ꯃꯗꯨ ꯌꯥꯎꯕꯁꯤ ꯃꯌꯥꯡꯐꯥꯟꯒꯤ ꯑꯣꯖꯥ ꯔꯥꯕꯩꯁꯨ ꯌꯥꯎꯕꯤꯕ꯭ꯔꯥ ꯌꯥꯎꯗꯦ ꯀꯅꯥ ꯀꯅꯥ ꯌꯥꯎꯏ Rabi ꯑꯗꯨꯅꯦ ꯋꯥꯔꯤꯁꯦ ꯍꯩ ꯍꯪꯒꯦ ꯇꯧꯗ ꯋꯥꯈꯜꯁꯤ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯅꯥꯔꯨꯕ ꯀꯩꯒꯀꯣ ꯑꯗꯨꯗꯨꯅ ꯁꯨꯝ ꯑꯩꯈꯣꯏꯅ ꯁꯨꯝ ꯃꯥꯒꯤ ꯂꯩꯔꯤꯕ ꯆꯦ ꯆꯥꯡ ꯃꯌꯥꯝꯁꯤꯗ ꯌꯦꯡꯈꯠꯂꯒ ꯑꯗꯩ ꯃꯇꯝꯗ ꯁꯨꯝ ꯂꯩꯅꯔꯛꯄꯒꯤ ꯃꯇꯝꯗꯨꯗ ꯂꯤꯕꯤꯔꯝꯕ ꯋꯥꯔꯤ ꯃꯌꯥꯝꯗꯣ ꯆꯨꯝꯕ꯭ꯔꯥꯅ ꯍꯪꯕꯗꯧꯗ ꯉꯥꯏꯔꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯡꯐꯥꯟꯒꯤ ꯇꯥꯔꯥꯕꯩꯗꯨ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦ ꯑꯗꯨꯒꯤ ꯁꯤ ꯃꯇꯨꯡꯗꯗꯤ ꯇꯥꯔꯥꯕꯩꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯁꯤꯗꯤ ꯀꯅꯥꯅ ꯍꯜꯂꯦ ꯑꯣꯖꯥꯒꯗꯤ ꯊꯝꯃꯨꯅꯥꯃꯨꯅꯦꯕꯀꯣ ꯊꯝꯃꯨꯅꯥꯃꯨ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯗꯩꯗ ꯉꯁꯥꯏꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯕꯣꯌꯥꯏꯃ ꯑꯦꯋꯥꯔꯗ ꯐꯪꯕ ꯍꯥꯏꯇꯥꯔꯦ ꯏꯕꯣꯌꯥꯏꯃ ꯑꯦꯋꯥꯔꯗ ꯐꯪꯕ ꯑꯩꯈꯣꯏꯒꯤ ꯀꯂꯥꯀꯥꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯂꯤꯂꯥꯔꯣꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯃꯥꯏ ꯃꯔꯝꯗ ꯈꯤꯇꯪ ꯕꯥꯏꯑꯣꯗꯥꯇꯥꯁꯤ ꯈꯤꯇꯪ ꯆꯥꯎꯊꯣꯛꯅ ꯏꯁꯤ ꯍꯥꯏꯗꯅ ꯑꯩ ꯑꯣꯖꯥ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯊꯤꯖꯔꯛꯄꯅꯦ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯕ ꯃꯇꯝꯗꯅꯤ ꯐꯪꯅꯔꯤꯁꯤꯀꯣ ꯁꯤꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯉꯁꯥꯏꯒꯤ ꯍꯛꯆꯥꯡ ꯐꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯂꯧꯍꯧꯗꯕꯒꯤ ꯑꯋꯥꯕꯁꯦ ꯑꯩꯈꯣꯏꯗ ꯄꯦꯟꯗꯕꯁꯦ ꯌꯥꯝ ꯂꯩꯔꯦ ꯑꯗꯨꯅ ꯑꯩ ꯊꯕꯛꯁꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯆꯣꯟꯊꯕ ꯀꯥꯟꯅꯗꯦ ꯍꯧꯖꯤꯛ ꯈꯛꯇ ꯆꯠꯂꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯆꯔꯕꯅꯤꯀꯣ ꯑꯗꯨꯅ ꯃꯦꯔꯥꯊꯥꯒꯤ ꯁꯅꯥꯔꯩ ꯕꯦꯁ ꯑꯦꯛꯇ꯭ꯔꯦꯁ ꯆꯨꯝꯃꯦꯀꯣ ꯏꯖꯠꯇ ꯕꯦꯁ ꯑꯦꯛꯇ꯭ꯔꯦꯁ ꯆꯨꯝꯃꯦꯀꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯈꯣꯜꯂꯥꯎ ꯍꯥꯏꯕꯗꯨꯗ ꯀꯨꯝꯕꯤꯒꯤ ꯆꯨꯝꯃꯦꯀꯣ ꯑꯔꯣꯏꯕ ꯈꯣꯟꯖꯦꯜ ꯅꯤꯇꯥꯏ ꯇꯨꯈ꯭ꯔꯦ ꯍꯥꯏꯕ ꯂꯤꯂꯥꯗꯣ ꯀꯨꯝꯕꯤꯔꯦꯀꯣ ꯃꯗ ꯁꯟꯗꯔꯥꯅꯤ ꯁꯥꯔꯦ ꯆꯨꯝꯃꯦꯀꯣ ꯑꯗꯨ ꯆꯨꯝꯕ꯭ꯔꯥꯅ ꯍꯪꯖꯧꯒꯗꯧꯗ ꯉꯥꯏꯔꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ
Manipuri Saita President Piba Ewarman Nata Pusel Pangbirabra Pangeko Adagidi Boyame Award Pangbireko Ada Huzikse CM80 Pejin Pangbirabra CM Vitebang do Pangbireko Yang Mari 1971 Sina 1971 the best actress star is na publicity ko ako gi ahamada Manipur State Kala Academy thok tungi mamangda Manipur State Kala Academy thok the publicity na torome publicity gi mamangda mu theater center Manipur na ko gi Lila festival torome ado 1960 ga 8 tagi waza ji Lila thopi re Lila tholokpa matamda matam amagi thoibi sabada maming lai ko jamang gonjawi makha da thole thoibi du saraga da lila kaya sadaro batuk da waza sina kasada pubiraga ko kasada pubiraga bakar bakha kya gi lila sadaro re adagi di halakpa matam da 1970 sai dagi di akoi kano waza babu thenare waza babu thenara ka da izzat haiba lila sanare izzat haiba sina 1971 were 1971 ga sai gi publicity na akoi gi pangthokpa theater akoi sumangla sangdam nabduda ahan mana phange best actress tare adagi amu 1972 hai tare ko 1972 Manipur State Kala Academy la ka da ihanan ba merathai sanare hebel ila seida best actress amsu phange aduduna sumangla gi hai tare puari ji da ikan ka thopa yaroi da ba kaw ba yaroi da ba oza amani hebese akoi na khangjei lepak biam su khangbiram gani matam da last year akoi ki kano kari ngasai aroiba khonjenda powder ga pakta thajalaga sak ti sukta sa da bide lekthar khibido adai da mapa na sak sa da powder tharaga na muk thanbra yemo ngasi di kaira ko nitai tu do re kaira to bilila do nitai to du re bilila do madu akoi du iroma yaw da tawgi adu iroma yaw da taw matam du di fast ka ta da na koi 1975 adai du ga dai khali lila amana sahi nipa natrag mapan sanarami ada ayang na koi ini na por ka lila yang do madadi othona akoi gasi uri basaktam jiga amthina gap leina gre ko ada anga ko phangna adagi di sigi lila je Abir Khan haiba lila je Manipur State Sumang la council na silaga 2010 da ai butu bil leiringai ada pahung ning dhem hoi leiringai akoi long chamo pahung gi hoi leiringai matam da koi lila je pangthoki ko lila je pangtoi ko madadasu adum aminaji akoi ozana sabi gi sai ko matam di wangang ba adum ngami ko kam ga adu huji sei kyam kui rege wangang ngam gi ti so chumai na sem gi bo sei kya su corona matung ne ba lan tau jingai siwa irang tau jingai mama adi 2015 da natra award panggi do 2000 da award panggi matam da di amina gi dialogue tau gi ba ko ngasi di amina gi dialogue su ngamroi to sumsi nuai ti ne ko nuai ti du kaligai matam da lila mati am ta tau biu ga ga tau du yang ngai uzik si lila smai to ri gai du ko mai thong mo mai yang ta ga su ko ji ti mai yang taram di gai na hai du yang nuai ti ga dum ne ba adu upai leti lai mak tam gi bani adu matam sang na hing na akoina asmai to na asmai na kung gi bali la kang lup to adu mo ko ga sum hamje bai khudong cha ba ga bibi se akoi ya am na ngai ba phoi adu ko matam sang na le bi ko pabung ko ada kai pabung gi isin nau si taret ne ba taret ni ko taret ki manung da taruk subani ko pabung na yang nuai ja 1971 da Izat lila ku gi best actress ki sadi best leire ko adagi di lising amaga samapan humudra ga nithoi da mera thagi sanare bi sing saba ga ibutum biga loina kumi lagi ba adu gi sadi best leire ko si di matam da huziki tunglam jata la ka ba angang sing na si mar to gi ko ni haida document ga loina khangje ba to adu le hona ba do khara sinbira mo ba pabung no ko akoi ato pa mang bu photo me anga do khara tijen bi ba adagi di akoi gi sel lai ba photo sina akoi na nubitu da akoi gi ibu abai award la thopu gi nubitu da akoi yum sel la ka da akoi pabung gi akoi na isai sa ga
मैतै लेम गवाज सग सगी पुइदना अदुगी फोटो सल ले रेको सल ले रेको सिम ग यिंग बिरो सि कोइ खुइ काम न बिया रो पोने को याम नुवाय लीला है कल्चर की थबक ने अद कल्चर की थबक अमा तौरुरका दा मरक अमा अखोगी कोइलास थाबक चपिरुरबा अना आगाम ओइगे मतदा कोइलास थाब अमेरिका लीला के अबिदा साबिदो अखोई कौतुक लबीदा हबि उरिपोक लबी असोमदा कोइलास थादो लेरबे द खबर दा अखोई कोक छेत लब छेसलगा यावरिने अदुगी फोटो दो गोदो हुजिक ले हांगबने खबर याव फोटो दो आई थमो याम काय गिबा आगाम ओइगे मतदा आगाम हाबिदे लीला यावरो मतमनिको मने थमो याम काय गिबा करिगिनो कल्चर का मरी लेनबा मी सिगिनो कल्चर द थमक तौदना अतोप वाकिंग स्टाइल द सलमी सि करिगिनो गा गायना हायरा कांदा अखोई याम नुवाई हिदे अदो खरा लेरगदी अखोई आइनो थिगसरक मतमददी पामुंगजे अखोई मैतै इसै सएना उंग लेरमेपो मैतै इसै दि फजल सकरे को मैतै इसै फजल उंग सकरे अरे वारी जुंग लिरमे वारी जुंग लिरमे मैतै वारी उंग लिरमे को मदाइ बि york मतदै थवाइ खरा नुवाई खले मरमदि कोइलास थाबदगी तुओगा सोरोक सेमदगी तुओगा अदुगा कनो मुक तौरा माने खलुदे याम नुवाई गेबको अदुरा हुजिकती अबो बामो मयाइ बामो फबदों लेरे हुजिक बामो फब सकदोरिबो हुजिक बामो फब सकदोरिबो अखोई लाखोई गायरिनेबा थबकती संगदेबको अदुरा कल्चर की थबकतो अदुम तौबिउ को पमको अदुआइ तौबिउ हुजिकती इसासिंगजु अदुम याम फरमा ले इसासिंगजु इमौ पिसिंगजु फरे 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 अखोई या वाना सेमजरपगी मही खरा याले